ASIGI kun taruktagi numit mangani chupna CHATHAGADOURIBA Nagaland State Legislative Assembly ki budget session da India amasung Myanmar ANIGI NGAMKHEI da SHAMBAL KHABA amasung free movement regime Chatnahandabagi Matang Da Khanagadouri. Panba yabadi Nagaland leiriba civil society organization kayana tribal body singa luinana central lengaki khongthang asibu akanba mongda yaningdaba fongdok narakhiba laikhrabani. India amasung Myanmar ANIGI international border ki kilometer 235 di Nagaland leiribani. Government of India ki khongthang asina maikai ani da leiriba tribal sing asi khaibung tahalagani amadi tribal sing asigi semitlon amasung punsirol da chauna akaiba piragani haina fongdok narakhiba laikhrabani. Hiramasigi matang da Nagaland ki chief minister nephew Riona Hai asigumba khongthang ama lokhat tringai da miyam gi apamba karino haibadu tana famthoi haiki.